Nuôi hạt chắc nó ấy còn cái video cái nằm bây thằng muốn này. Đi. Magi chiga hapata na tana. Hello everyone, मैं अपने मई की चैनल दा तराम ना उच्चरी मम्मा हाय मैम नाम था उसे हाय मैम हाय मैम नुंगाइबो नुंगाइबो बर्थडे पार्टी में चलो बनी बका औदुगी मोय कुर्ता से लगा चलो बगी कुर्ता से दिख लगे ऐसे अंदर मयांग कंग बगी ने खोगी मौ रगसु मौ अतोंबी रगा मयांग कंगा खोगी मी मदा मदा चेक चेक तौबा अदुगुम मौदो माल हबा ऐसे मयांग कंग बगी सा खतंग नुएदी फजब दुमाय तौइको मयांग कंगसु फजादे अदुनी मैम अदो ngasi aina ke to basing do मैम द उचर के ऐसे अयुक्त की ब्लॉग नम ग्याना दिखन बने अदो अयुक्त ब्लॉग नंबर ngam हौद्रे दुम अमा तौबदा सिगा याम इंगे बको हौजिक से अदुना इमन खिदना फी फजब सेल खोलगा नंबदो ngमदबदो आइना हौजि बर्थडे चलु बगी दुम कुर्ता के गसे ने लेबसे कने दुम स्टार्टिंग हौरगे ना अदुम ब्लॉग से हौरकनी अदुम मैम खतन हिमिनर से का मैम अखोय की हिंगोन का कई कदुदी हौजि पोचै खरक खरक पानबा होगले अदुना ngasi से आइना कइंजांग थोंदो वखद दुम खना लेरिनी आइदि इंथम ता योरपगी हंगाम नुंगाम दो मोइसगा हंगाम दे थोकतेबा अदुना आइगी हिंगोन दगी खरा खरा हिचरगा चाजैये आई ngasi कई मथेन तौबदो मैम दो उलके मिनर से का हम बद लापगी फिरोन चाना होंदोकी गे दुला चाखुम द कई द चंगा सिसिंग से थागे हम त जों तो थाजन हम त सिसे माना में आइ तो कथलगा खंदरबा थाउसला ए ngale biar ka sana wa hapam ne na biar ka sana wa hapam na sini hangam hek pe kakhalak paga ayoji hijang thongba horage haidi dui matung tabada wangang bodo ngang ba kawre ba ko aise audugi siga aina ngaji khoi sai la ani hijang hawba thonga muai godang hak changu bagi ngasidi yenam khara hegle e aduga tilauga yenam sidi mamingi ore ko yam likna hojai aduna khatang ka khi aga aduga gi nga atawba se toy hallaga thongage maming su dum nga toy ohelage bako asing ba nga toy thongba natre sinabu duplicate nga toy hai tare haidi nga atawba nga se toy hallaga thongba su adum nga toy thongba kawrani na ko adugi aina nga toy oina thongage haidana khoi sai da hai gare bako ngasi se aduga ayoji khang da maro na phajabane makhum ga se set oina lakpane myam na pamagadi ai description da link hapcharam ges gi khang se sinabadu su yam nga e hoji mamang ngai da myam sizinare da ko mogi naptabi na ado khwaidagi nungai badi steel sina khwaidagi nungai lerame hai tare khudak ta chu saba ado aina hangam je hapchale bako soidabida kaina de soidabida sang na chage kaina nga sing ngobal loibaga aina hangam je hapchan bani masala kai kadi ngahak leraga hapke adu myam aigi khutong se amuk tang di thongaga yengbiyo hawdi hawbani haidi myam na dum jengaga hawroi kholoi kaina khalamba leramgani bako ado si se nongmagi ngasi nongmagi ishor na tambagi khar leijabana hona jabase yamna di hawrame haisini noi su dum leiraktaba nga ka leiraktaba matamda aina thongbo bong se thongba yai ko aduga hangama chalura khatang patharakpuda thum muk chaisale bako aise aduga thum chaisalaga ngatang ngore aduga hauzik ai masala hapchalaga adum ising hapchalani sigi khang sigi makhum ji khuphaja si haba khulang ama aduga chawbagi chang chu ko mina video da jeng da pikpa man bani actually am chawe 2.25 liter capacity ni 24 cm diameter muk chawe aduga si se stainless steel oibana khoi layer ahum ni bako skai sigi yawise aduga magi sabagi changsi mafam punamakta sabajina ne ko khudak ta mulle daga mai handle paipam su heat oide duna sizina bada yam nungai bada oi agi hijang su tum masala hapchalaga aduga gi kaino tawsale mahi hapchale ado ko asigi hijang se angang na budi chabada kitang nungai ro angang na chaba oirgadi khogi matha do maru lokthok hachan biba akhoi di dum ahan na cha do ni na ai dum matha na taba maru su ne dum yaw na dum hapchale aduga last da offer digom khara chaisale or padigom ID Samaroi Habido
ꯑꯗꯨꯗꯣ ꯈꯔ ꯆꯥꯏꯁꯜꯂꯦꯕꯀꯣ ꯑꯔꯣꯏꯕꯗ ꯑꯗꯨꯗꯩꯗꯤ ꯑꯗꯨꯝ ꯃꯍꯥꯎꯗꯤ ꯂꯣꯏꯔꯦ ꯃꯍꯥꯎꯇ ꯅꯠꯇꯅ ꯑꯩꯒꯤ ꯀꯣꯟꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯃꯟꯈꯤꯅ ꯑꯩ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯍꯥꯏꯖꯔꯝꯒꯦꯀꯣ ꯐꯦꯡꯕꯒꯤ ꯃꯇꯥꯡꯗ ꯈꯜꯂꯒꯁꯨ ꯃꯌꯥꯝ ꯀꯔꯤꯝ ꯋꯥꯕꯤꯔꯨꯔꯅꯨ ꯈꯤꯇꯪ ꯑꯗꯨꯝ ꯇꯛꯄ ꯃꯇꯝꯗ ꯂꯣꯏꯅ ꯀꯣꯛꯄꯅꯤ ꯃꯆꯨꯒꯁꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯑꯍꯟꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯕꯅꯦꯕꯀꯣ ꯈꯨꯐꯖꯕꯅꯤ ꯃꯥꯒꯤ ꯍꯦꯟꯗꯜ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯃꯈꯨꯝ ꯑꯗꯩ ꯈꯥꯡꯁꯤꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯛꯇ ꯌꯦꯡꯕꯗ ꯄꯥꯝꯕꯗꯣ ꯑꯣꯏ ꯑꯩ ꯈꯨꯠꯀꯁꯤ ꯌꯦꯡꯉꯣ ꯑꯩ ꯈꯨꯠꯁꯦ ꯆꯥꯎꯔꯄꯣꯠꯅꯤ ꯃꯅꯨꯡꯗ ꯆꯪꯉ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯁꯦ ꯈꯨꯐꯖ ꯑꯃ ꯁꯤꯒꯤ ꯀꯔꯥꯏꯁꯦ ꯏꯟꯗꯛꯁꯟꯗ ꯁ꯭ꯇꯣꯞꯇ ꯁꯤꯖꯤꯟꯅꯅꯤꯡꯕ ꯂꯩꯔꯒꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯌꯥꯝꯖꯥꯡꯅ ꯊꯣꯡꯕꯗ ꯌꯥꯡꯉꯤ ꯃꯇꯝꯁꯨ ꯃꯥꯡꯍꯟꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯥꯔꯦꯟꯒꯤ ꯕꯤꯜꯁꯨ ꯃꯥꯅ ꯀꯟꯕ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯍꯦꯟꯗꯜ ꯄꯥꯏꯐꯝꯒꯁꯦ ꯌꯥꯝꯅ ꯊꯥ ꯂꯥꯎꯔꯗꯅ ꯑꯩꯈꯣꯏ ꯃꯤꯠ ꯄꯦꯟꯕꯗꯣ ꯃꯤꯠ ꯊꯟꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯌꯦ ꯄꯣꯠꯁꯦ ꯄꯥꯏꯕꯗꯁꯨ ꯌꯥꯝꯅ ꯂꯨꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯨꯏꯅ 5 year ꯋꯥꯔꯦꯟꯇꯤ ꯍꯥꯏꯅ ꯏꯔꯛꯄꯁꯦ ꯑꯗꯨꯃꯛ ꯆꯠꯀꯗꯕ ꯃꯥꯜꯂꯦꯕꯀꯣ ꯑꯄꯥꯝꯕ ꯌꯥꯎꯔꯗꯤ ꯂꯤꯡ ꯍꯥꯞꯄꯝꯃꯕꯅꯤ ꯆꯦꯛ ꯇꯧꯁꯟꯕꯤꯔꯣ ꯅꯪ ꯃꯊꯟꯇꯒꯤ ꯅꯠꯇꯦꯀꯣ ꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯅꯤ ꯃꯅꯥ ꯀꯩꯀꯥ ꯍꯦꯜꯂꯛꯇ꯭ꯔꯣ ꯅꯪ ꯂꯥꯞ ꯁꯤꯝꯕꯣꯜ ꯀꯩꯀꯥ ꯂꯩꯍꯧ ꯍꯥꯞꯄꯦ ꯍꯥꯞꯄꯦꯍꯦ ꯌꯥꯝꯅ ꯍꯦꯛꯂꯛꯇꯦ ꯃꯔꯨ ꯑꯅꯤꯃꯨꯛ ꯄꯥꯟꯕꯗꯣ ꯀꯌꯥꯝ ꯍꯦꯛꯇꯣꯔꯤ ꯍꯦꯛꯎꯗꯅ ꯀꯩ ꯇꯧꯗꯣꯔꯤꯒꯦ ꯖꯦꯅꯝꯒ ꯂꯣꯏ ꯂꯩꯗꯣꯏ ꯃꯔꯥꯝ ꯀꯩꯅꯣ ꯑꯁꯥꯡ ꯑꯁꯥꯡ ꯉꯔꯥꯡꯅꯦ ꯇꯟꯒꯤ ꯉꯔꯥꯡ ꯇꯟꯒꯤ ꯀꯩꯅꯣ ꯍꯧꯔꯒ ꯃꯤꯃꯤꯁꯦ ꯄꯦꯀꯦꯠ 2 ꯈꯛꯇ ꯍꯥꯞꯄꯦ ꯍꯣꯔꯦꯟ ꯑꯣꯛꯅꯗ꯭ꯔꯗꯤꯅ ꯍꯌꯦꯡ ꯀꯣꯟꯅ ꯂꯣꯏ ꯍꯥꯆꯪꯒꯅꯨ ꯑꯩ ꯀꯣꯟꯅꯒꯤ ꯚꯤꯗꯤꯑꯣꯒꯤ ꯅꯝꯕꯔ ꯊꯝꯃꯨꯅꯦ ꯀꯣꯟꯅꯒꯤ ꯊꯝꯃꯨ ꯍꯥꯏꯔꯒ ꯑꯩ ꯀꯣꯟꯅꯒꯤ ꯁꯤꯡꯖꯨꯒꯤ ꯀꯩꯅꯣ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯅꯤꯅꯦ ꯀꯌꯥ ꯍꯥꯞꯄꯣ ꯍꯥꯞꯄꯣ ꯍꯥꯏꯗ꯭ꯔꯥ ꯌꯥꯔꯦ ꯁꯤꯗ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯒꯦ ꯆꯥꯛꯆꯥꯕ ꯍꯥꯏꯔꯛꯄꯗꯣ ꯆꯥꯛꯂꯥꯝꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯏꯪꯊꯝꯊꯥꯒꯤ ꯍꯤꯟꯖꯥꯡꯁꯦ ꯂꯣꯏꯔꯦ ꯊꯨꯝꯖꯥꯄꯤ ꯉꯥꯔꯤ ꯊꯣꯡꯕ ꯑꯃ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯃ ꯁꯤꯡꯖꯨ ꯑꯃ ꯁꯤꯗ ꯂꯩꯔꯦ ꯑꯁꯤ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯦ ꯁꯤꯅ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯦ ꯑꯩꯒꯤꯗꯤ ꯑꯩ ꯊꯨꯝꯖꯥꯄꯤ ꯉꯥꯔꯤ ꯆꯥꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯅ ꯁꯤꯅ ꯑꯩꯒꯤ ꯑꯣꯏꯔꯦ ꯍꯥꯎꯔꯅꯤ ꯉꯁꯤꯗꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯀꯔꯝꯕ ꯏꯟꯖꯥꯡꯅꯣ ꯍꯥꯎꯔꯤꯁꯦ ꯍꯥꯎꯋꯦ ꯑꯅꯤꯃꯛ ꯍꯥꯎꯋꯦ ꯁꯤꯡꯖꯨꯗꯣ ꯑꯝꯇ ꯆꯥꯎꯖꯅꯦ ꯁꯤꯡꯖꯨꯗꯣ ꯌꯥꯝ ꯑꯩꯅ ꯃꯤꯅꯣ ꯆꯪꯅ ꯇꯧꯖꯈꯤꯕꯅꯤ ꯃꯥꯒꯤ ꯁꯤꯒ ꯍꯥꯞꯄꯇ ꯅꯠꯇꯅ ꯑꯁꯤꯗꯁꯨ ꯊꯝꯕꯤꯔꯤꯅꯦ ꯍꯥꯎꯕ ꯏꯟꯖꯥꯡꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯎꯋꯦꯔꯣ ꯑꯩ ꯆꯥꯔꯒꯦꯀꯣ ꯑꯩꯒꯤꯅ ꯁꯤꯗ ꯂꯩꯔꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯆꯁꯃꯥꯁꯦ ꯂꯧꯊꯣꯛꯀꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯏꯪꯊꯝꯊꯥꯒꯤ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯩꯒꯤ ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯃꯩ ꯇꯥꯗꯣꯏꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯑꯗꯨꯃꯥꯏꯅ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯅꯣꯏꯁꯨ ꯊꯣꯡꯉꯒ ꯆꯥꯕꯤꯌꯨꯀꯣ ꯍꯥꯎꯗꯣꯏꯅꯤ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯁꯤꯡꯖꯨꯁꯦ ꯑꯩ ꯁꯤꯡꯖꯨꯁꯤꯅ ꯍꯦꯟꯅ ꯆꯥꯅꯤꯡꯉꯤꯁꯦ ꯁꯤꯡꯖꯨꯁꯦ ꯃꯍꯥꯎ ꯌꯥꯝ ꯂꯩꯗꯣꯏꯅꯤ ꯅꯨꯡꯁꯨꯛꯀ ꯍꯥꯞꯄꯒ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯍꯥꯎꯋꯦ ꯃꯤꯃꯤ ꯌꯥꯝꯅ ꯂꯩꯇꯦ ꯑꯗꯨꯅ ꯍꯥꯞꯇꯕꯅꯦ ꯁꯤꯗ ꯃꯤꯃꯤ ꯐꯪꯗꯦꯕꯀꯣ 하윈터 튀김이야? 하윈터 튀김이야? ꯉꯁꯤꯅ ꯑꯍꯥꯟꯕꯅꯤꯀꯣ ꯀꯃꯥꯏꯅ ꯏꯟꯖꯥꯡ ꯆꯥ ꯑꯩ ꯏꯟꯖꯥꯡꯁꯦ ꯆꯥꯗ꯭ꯔꯤꯉꯩꯗ ꯂꯧꯍꯧꯋꯣ ꯃꯅꯥ ꯊꯦꯡꯉꯣ ꯁꯤꯅ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯏꯁꯥꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯑꯩꯈꯣꯏ ꯂꯣꯏ ꯍꯦꯛꯇꯅ ꯂꯣꯏꯈꯤꯗꯣꯔꯦ ꯂꯣꯏꯁꯅ ꯒꯦꯞꯇ ꯁꯨꯝ ꯐꯗꯤꯒꯣꯝ ꯊꯥꯔꯣꯏꯗ꯭ꯔꯕ ꯑꯗꯒꯤ ꯍꯪꯒꯥꯝꯁꯤꯒ ꯊꯥꯔꯗꯤ ꯀꯥꯟꯅꯩꯗꯅ ꯍꯪꯒꯥꯝꯒ ꯊꯥꯎ ꯐꯗꯤꯒꯣꯝ ꯐꯪꯉꯤꯌꯦ ꯃꯤ ꯉꯥ ꯇꯨꯃꯤꯟ ꯆꯥꯎ 이거 진짜 매운 거 내는 이거 먹을 때 좀 코너 비전 사셔도 되는 거도 사셔도 그 나피게 가도 마이 텀텀 열리 박서 한 거. 와 버리는 거 그러잖아. 그냥을 다 있지. 하고. 자, 그다음 자 하고 봐.
ꯇꯥꯒꯦꯔꯣ ꯑꯩꯈꯣꯏ ꯃꯈꯥꯗ ꯄꯥꯔꯇꯤ ꯆꯠꯂꯨꯏꯕ ꯃꯣꯏꯅ ꯃꯕꯨꯛꯁꯦ ꯊꯜꯂꯦ ꯆꯠꯄ꯭ꯔꯣ ꯄꯨꯕꯤꯔꯛꯎ ꯍꯥꯏ ꯃꯣꯏꯅ ꯄꯨꯕꯤꯔ ꯆꯠꯂꯨꯏꯕ ꯅꯪ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯨꯛꯕꯥꯡ ꯑꯝꯇ ꯇꯧꯁꯤ ꯃꯨꯛꯕꯥꯡ ꯍꯧꯖꯤꯛꯅ ꯑꯗꯨꯝ ꯉꯥ ꯊꯣꯡꯕꯒꯤ ꯑꯁꯤꯒ ꯉꯧꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯌꯥꯝ ꯑꯩꯒꯤ ꯉꯥ ꯊꯣꯡꯕꯒꯤ ꯁꯤꯁꯇꯦꯝꯁꯤꯗꯤ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯣꯡꯉꯕꯅꯤꯅ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯑꯩ ꯎꯠꯂꯛꯑꯔꯣꯏꯒꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯀꯟꯅ ꯉꯥ ꯑꯃ ꯊꯣꯡꯗꯣꯔꯦ ꯑꯗꯨꯒ ꯁꯤꯗ ꯉꯥ ꯉꯧꯔꯤꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯣꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯄꯛꯁꯟꯕ ꯈꯣꯠꯆꯟꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯣ ꯅꯣꯟ ꯁ꯭ꯇꯤꯛꯀꯤ ꯍꯥꯏꯗꯤ ꯏꯟꯗꯛꯁꯟꯗꯁꯨ ꯊꯣꯡꯕ ꯌꯥꯕ ꯀꯣꯟꯅꯤ ꯌꯥꯝ ꯐꯖꯅ ꯆꯥꯎꯁꯨ ꯆꯥꯎꯋꯦ ꯌꯦꯡꯕ ꯃꯇꯝꯗ ꯄꯤꯛꯄ ꯃꯥꯟꯕꯗꯣ ꯑꯦꯛꯆꯨꯋꯦꯜꯂꯤ ꯌꯥꯝ ꯆꯥꯎꯋꯦ ꯍꯧꯖꯤꯛ ꯉꯥ ꯀꯟꯅ ꯊꯣꯡꯉꯦ ꯑꯗꯨꯒ ꯁꯤꯗꯅ ꯉꯥ ꯉꯧꯔꯦ ꯌꯦꯡꯉꯣ ꯑꯗꯨ ꯃꯌꯥꯝ ꯁꯤꯅ ꯃꯤ ꯃꯌꯨꯝꯗ ꯄꯤꯕꯒꯤ ꯑꯣꯏꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯕꯥꯏ ꯅꯦꯛꯁꯇ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯒꯦ